ꯈꯨꯔꯨꯝꯖꯔꯤ SKTV News pu yengbiriba pumnamakpu luchingbina taram nokchari ahanbada maruiba pau Article 371 pau sanona pizari Handang Manipur lengakna lamgi matangda thokiba notification aduda Article 371C asi nathairamlaga thokibana ain gi thongda unconstitutional oire maram aduna Land Resource Department na policy asi amuk hana yengsinduna Article 371C gi provision sing ngakta chatuna travel sing gi hak ikai khumna biyo haini United Naga Council na lengaki pukning chingsilaklei ngasi UNC na thorak pachirol amada Land Resource Department na September 19 na thokiba notification asi Manipur lamleiba yonbaga mari leinei adubu Manipur gi chingi lamda leiba travel singi ngaklo oriba India ge Constitution ki Article 371C ki makhada yauriba special provision asi gi mayok to ina thoklei chingi oiba matang asira Hill Areas Committee gi makha Laigadavani haina India ge hanigi President Dr. B.B. Giri gi 1972 da thokiba order masu laikre Traditional gi oiva lamgi chanabi asi chingi lamda maming tagini MLRN LR Act 1960 ki makhada more Churasanpur Chandal amadi Khaupum Valley gi tampaki mafum kharada chanaba natana chingi lam sing asi leiba yonbagi ain natraga law gi chana kanglon leite tribal gi lam sing asi furup sagai chief natraga kanaguma amana mapu oibi yai tawbutabu traditional amadi customary gi chanabi matungina oigadabane Maram aduna notification asi Manipur gi chingi lamda leiriba tribal furup natraga traditional tribal land rights tagi ayaba natraga tanaramdana street pumbada chanaba tarabadi maduna chobu irang thorakpagi baton toboina thokane Mari leinaba department hariba notification adu kaklaga amuk hana yengshinbiu constitutional provisions article 371C ki makhada chayet naba leitana ba honabiu haina UNC gi cherol aduna khangalakle Anal Naga Tangpi Antanasu Manipur gi lengakna thorakiba September 19 gi notification adu tribal singbu ngak seliba constitution gi article 371C bu Kongau na asi yaning de haina phongdoraklei Manipur gi lam leiva yonba amadi registration tawbagi matangda thokiba notification adu na chingi lamda leiriba forup sing mafum adu da hana dagi leijaraklaba custom amadi lamgi mapu oibiki system asi gi mayok toina thoklei ningsing ba thoktriba matamdagi khungi mapu ase travel authority na oituna lake tampakta so valley gi lampum na maki mapu Manipur gi ningthau na oituna land revenue lauribani amoromda British na palingai matamda su travel singilamda administer tauramde travel gi village singda khut thingzilamde masigi matungi na lising amaga chamapani futareta Manipur gi Maharaja na maroina legislation ani Manipur State Constitution Act 1947 na valley da leiva singi amadi ching da leiva singi tongan ba administration hill people's regulation Act 1947 haina thamlami maramaduna notification adu article 371C asi violate tore hill areas committee gi autonomy asi namjin ba amadi tribal group singna chanarakpa customary traditional gi chana kanglon ga ona taina ba oina thokle haina cherol asina makhatari Lamlaki uchek sing fana balang thakpa singi mathakta Forest Department drive chathaduna lakpagi saruk amoina ngasi Thawal Forest Division gi DFO Dr. Laisangthem Jesili gi meeting makhada Thawal Range ki staff singna drive chathawa hauki bagaloinana uchek fana balang thaklam bakun lom fagat krei langda thuram uchek anisu fazana lauktokuna thadokkrei Pawasin hai Thawal Range ki Range Officer Dinesh Chandra Salam gi lamjing makhadanga sinungtil Range asigi manungda leiriba Yaripok Vid Office Hairok Vid Office amadi Mayai Kaital Vid Office ki masing yamlava staff sing yauna Sangay Yumpham Samara amadi Tentha gi tongan ma local singda drive chathaki
ngasi chathakhiba drive aduga mari leindra yaripok vid office ki vid officer KS Herojit na haikibada hauzik ningtham thagi matam yausilakpaga loinana miramdagi pairakpa lamlaki uchek sing chaktaba lakpagi matam su yorakle maram aduna kanaguma singna range asigi manungda leiriba pat singda amadi labuk singda lang thaktuna uchek sing fabigano makhatana drive chathakigani uchek fanana balang thaklamba thengnaragadi logi matungin action lokhatkani uchek faba hatpasing Wildlife Act 1972 gi makhada cherak phangba yai maram aduna uchek hatpi ganu lang thakpi ganu haina su miyamda appeal tawki Awal range ki team amana ram lakol dagi amadi masiga akoiba lakol sing dagi masing yam laba chek lang kaya maro phagat bangam jare chek lang thakpa uchek phaba hatpa sing aje Wildlife Act 1972 gi makhada dandi phangba yai maram masina uchek lang thakpi dawa amadi uchek lang hatpi ganu jung thabi ganu haina awal boys dijange market dagi hanna appeal tawjari Yelhongai dagi khunda minarakliba liangmai furup ki liangmai Imphal market ngasi Kanchipur da leiba Manipur University ki main gate ki mayoknabada famduna miyamda polam kaya fangan khrei ngasi ayuk nongan batagi hauraga fam kiba kaithal adu da liangmai furup ki chilinau singa purakpa mara masing yauna polam kaya miyamda marang kaina fangan ki liangmai Imphal market committee ki convener nongthongbam sanajawuna fongdorak kibada haujik thokliba irang asina maram oiduna chingda khundaba yelhomi furup singna makoina puthokliba mana masing singyon fam leitabagi awaba kaya mayoknariba asi khara makai koknanabagi wakhalona liangmai Imphal market committee na lekai lekai ki club singa kushamna duna khongthang asi paikhalakpani ngasi ahan boina kaithal fam liba sidagi hauduna liangmai furup ki oina setbilon fagat anbada mateng pangmangamlagani haiki Sigumba market ama akoina hawdok chaibasi mamangdasu ma market tawgi ado akoi integration ama dum leigi emotional integration dum sagatki hawjik su koi emotional integration je koi adum leigani ado liangmai si handak akoi gi moi kitang akoi gi kukiga mitai gi lunch na akoi pun awabadi nangi mitai jo nangi ado liangmai su kitang nangi aduna mokoi di specially akoina moida consider ma tawraga mokoi gi market se akoina Imphal da kan bani Masih akhoi tangkumanga September gi akhoi langmai Imphal market akhoi sina maruina mapungoina akhoi dati lobi duna adugumba langmai community gi ba adugumba market ama open market ama akhoi sinje langjabani sida akhoi club ki market dagi su atauba tawdam logi duna mafam sa thanaba mayama de crowd si control tonaba honaba simyam je akhoi club ki side gi hom mading pangjaga na akhoi tawjina lang sinje langjabani emotional integration hai tare ko akhoi singa leiba mayam siga tampak ta lei siga akhoi gap amakak sum leibadong na leise masin akhoi masum masi am toina tawraga de sigi gap sisu kanthara kadra na khalle People's Liberation Army PLA gini futaret suba mapokumon gi thoram Manipur amasung Manipur gi wangmada leiba party amasung PLA gi unit department station khuding makta pangthukre hari Lona Thinkrava Lalaulubasi Deputy Secretary Publicity Roven Kuman ngasi press thadrok pachero lamada Revolutionary People's Front RPF ki Central Bureau gi makha deliver division gi mafam singdasu mapo kumon ga mari leina flag fast chun namadi stana chingba thetuna miyam ga puna pangthok minake numina sigi mapum moiba thoram di party ki firal le kai kumna putuna imale pakki tama thawai kat khraba thoba singi mafam da kok nonduna ikai kumna utke RPF के एक्टिंग प्रेसिडेंट MM ngobuna Manipur gi miyam da piwa yaifa pauzal su pathok tuna puna tamina ke PLA gi nifu taret suba mapokumon gi pauzal asina Manipur da yalhongai de gi khunda minariba kanglup phurup pumna makna ma toina punsinduna irei pak miyam gi damak hena mangzul thana kathok pangamba nungsi chana na hingbina ba masung mai pak papurak pangamba oirashanu haiki Mizo Singh na khundaba Manipur gi chingi mafam Singh Mizoram da single administration amagi makhada punsin banatraga union territory ama fangnana bagi pandam galoina na handak da Churachandpur da semkiba Mizo National Front Integration Movement MNF-IM ga karig mari amata da mari leina di haina Mizo National Front MNF General Headquarters Aizul na fongdokrei MNF General Headquarters Aizol gi maikai digi ngarang thadurakiba cherol gi matung ina tongan ma news report singda Mizo National Front Integration Movement MNF-IM semagi matang da khangma leiti amadi asing maluf ama semada hana tanaram basu leiti hairi Mizo Singh unity amasung integrity gi matang da yumfam oiduna semkibani haiba MNF-IM na makoina thamliba pandam singi matang da karigma amata khanakiba leiti amadi Manipur gi Churachandpur da semkiba MNF-IM ki oining mamo amata da MNF ka mari leina ti haina MNF General Headquarters Aizol gi Secretary B Lanmang Gai Jwalana thadoraki bachero adu da fongdorakle masiga loina MNF ki members singna Manipur gi MNF-IM ga karing mathabak thoram amata da samna dana basu khangan ke MNF-IM na
IM asi chahi asigi September 15 da Churachandpur semkhibani mathangi numit September 13 taruk da thorakhiba makoi gi cherol da Mizoram gi makha da single administration amada Mizo sing na khundaba Manipur gi chingi mafam sing punshin banatraga Indian Union nagi Indian territory ma semba haibasi makoi gi pandamni MNF IM na politician sing MNF ki hanagi underground personnel sing intellectual sing amasung Mizo sing na khundaba Manipur gi chingi saruk ta leiba CSO sing atana duna semkhibani haina fongdorakibani Handang Marak Rims Hospital da mathang thoklakliba thodok sing asi aina thingkraba lalholup manga KCP KYKL Pripak Pro amadi UNLF na yamna hakchina lawi tungda asingma thodok sing asi amuk hana thoktanava health family welfare gi task force na analayeng mari leinaba thabak sing maru oina hospital sing gi thabak thoram sing na kupna yengsilagani haina G5 na khangalakle ngasi lup manga asina puna Thorakiba Cherol amada Dr. Singh amadi staff singna duty ki matam chapsana hospital la leibiraga thabak tawbiu mathau ningthina tawdaba Dr. amadi staff sing leipak miyam khangna chairak piragani Health Department asoi khoi gi hospital sing ya award passing infrastructures khuzukulai sing amadi mathau taba polam sing pibina wa hotnaragadabani analayeng gilamda senjat thumja tawbiganu yonglei melei naiba thabak tawbiganu kanagumana masing masi tawramba thengnarabadi matik chaba chairak pigani Miyobigi punsi kaliba private hospital sing asi profit making business enterprises oina onthorak pa amadi doctor nurse sing na sel tagi khalakpa taragadi thagwang krava humanity service asigi onna taina ba mahi fangani amadi chenariba miyoi sing adu criminal mindset leire haina lawfam thoe Hadak August 18 dagi hauraga September 18 fauba numit 19 ni asigi manungda Regional Institute of Medical Sciences RIMS ki hospital la laying wala kiba naba miyoi manga sikiba asina maram oiduna thoglakliba wathok langthok sing asina fibam asi hena sathiba fibam amada lakle haiba du takle Thaudok sing asina RIMS Hospital na nariba senja thumja tawbagi amadi achan mirai naire uthokle pumnamak asi oiduna su handak thokliba thaudok sing asi ki marakta thaudok kharati hekta bada hospital asi ki doctor sing amadi authority ki maikei digi thawoi da bakhara laikre haibagi amadi yonglei melei naina thabak tawkibagi prima facie evidence fangi masi thokhandanaba honavigedabani Dr. Singh na kaidongaida paktaknana layengba OPD lepagi khongjang changshinbigano karigumba Tawdaba yadaba leirabasu symbolic oina pung kharagi oina tawbiu Thokiba thodok asigi responsibility adu RIMS authority director amadi superintendent anigi oigadabane asingma thodok asi amuk hana thoktanabagi tamak RIMS authority na karigi lenga ki hospital singna private hospital singnagi wathok sing asi hena thoklibano private hospital na kari de henbagi no aduga lenga ki hospital na kari watpagi thoklibano amadi RIMS ta puba doctor amana private hospital la layeng mamatam nadi matam sana chatuna anaba yenglaga RIMS na anaba yengdriba asigi maramna karigino haina thidokadabane Amaramda operation tawbada siriba kudingmak loi na Dr. Singna soibadagi sibani hairagadi madu langani Amaramda miyoi kaya layengduna thawai kaya kaliba Dr. Amabua soibama yaurakpada moral Hatok piba haibasi achumma thawong nate mob sagatuna thawai kaya confirm oiba hospital singilan thum mang takhanba Dr. Amadi staff singbu fuba chaiba tawba du nate mob violence asi chawkhatpagi lichat nate masi civilization gi mayokta leiba thawong amani haina cherol asida palakle Miyam Gyana Layeng Ilamda Chobu Thotang Loriva Regional Institute of Medical Sciences RIMS ki director gi wakhalda Miyam na irang hautriba fauba karisu tawroi haina leiravra Dr. da khut tharuba sing FIR pankre adubu mihatpa Dr. gidi kadai da thamgadori haina Joint Action Committee Against Unnatural Death of Nongthongbam Ningol Chingshubam Ongbi Manjugi ko convener Maibam Venuvalana fongdorakle Ngasi Lilong Sajing da JSC amadi Lilong Sajing apunba Maira Paibi Lup anipuna kushamnaduna hospital da agitation gi chanabi thamba yaroi matam sana laying mangamdaba doctor athuba da chairak piyu manju ki achumba wail miyam da athuba matam da khangan gadabani haiba kholau ka yaga loindana wakat bifam pangthokre M Benubalana makataraduna miyam gi ana laying gilamda choba dai ta loriba RIMS ki director gi wakhalda miyam na irang hautriba fauba karisu tawroi haina khalabra haike Masida natana lamda masila leiriba Dr. Lising asi phudana Dr. Pritambu furiba si karigino haibudu khanthaba tawdana mahaki apokpi mama amadi laikai eduki mera lup yauna Dr. Fui haibigi khongjang changshali asiba amaga hingduna leiriba amaga kanana hena lumbage haibudu miyamna su khanthabiu anaba amabu ningthina yengsinbagi mohut senior Dr. Singna nauna tamkhalakliba Dr. Singna sinaduna thamjilamba sina miyamna mafam asida layeng malakpa fauba akiba faurak loi hainingai leite maram aduna thuba matamda
Institute asida leiriba amotpasing sengdoktuna maral leiba matik chadaba doctor sing dandi piba amadi laikhitrabi manjugi achuma wael puthoktraba fawba asiba hakchang laukiroi haiba wafam sing fongdoke. Miambu layeng bidorba tiba doctor kokta mok tawdribo ai thabak tawroina leirabasini anabasi siribasi rim's authority na lawdoribra operation tawriba dai doctor na dai ta lawdoribra asisu khangdri miam da khangandri miam khangna thabak tawbiu adugi mathakta doctor ki hospital ki thong pun mag lonsil lagba ai angambani doctor phurami haiba ai khoi gi na siba FR pansalimi numit tu da ai khoi gi angang khara marak tu da yorum ya yorum da bai rim's ta leram mayam masi ya usite ne pen da badagi punna jai na thok badi FR pale mi hat pa doctor sing ji da kadai da thamdauri phuram bai da khoi gi angang rim's ki manung da leram phuram badi FR palaga masi lebang miang khangna rim's ki amol bade se to hondra matung ta bada lairaba kaya gi layeng sangi khanjariba india gi woina su leiriba central doctor ase akhoi soidana gi mi hat ngoirba ki rabra haina na thaidun selakbadi layeng bangamdana doctor akhoi lairaba praja kya sirak yabagi area lay habase miyamda thamjini Rims Hospital langang unabada laikhitrabi lilong sajing da gicing subam ongbi nong tungbam ningol Manju Devi mi sige chuma wail fanghalu haina ngasi Thawal Mela ground da wakat mi famdana khongjang changchin khrei Thawal Saval Tongbagi Mera Paibi Singna Sindra Chathakiba wakat mi famatu da saruk yakiba laikhidravi gi mache nong tungbam ningol thoksom ongbi Ranjitana phongdorakpada manaw nupi thasi ki kungi nungtilda operation tawduna ngang unaki Manung da I aphamma leire amukhana operation tawraga angang khaw lokthokta yararoi haiduna numit asigi numidang wairamda amukhana operation tawki yamna laibak thibadi operation tawraba matungda fibam lusilakpadagi tha asigi kunga mathoi gi ayuki pung 3:30 rom tabada laikhidabane doctor gi asoibadagi laikhidabane asinguma thawdo asi makha tana thoktana ba misi asigi achumba wail tawbiduna mara leibasing ain gi iba matik chaba cherak pibiu haina mari leinaba singi putning chingsilakle Patient side ji asoiba leite moi gi side ji asoiba leite na moina hai manju gi haksang de yadre na hai rakam matam de ai gi pungning na tingna ba amadi lei hai kari na pa ma da hai on moina hai ha ma gi operation taw matam ji da dressing taw matam da ma gi manung da tunga le rami mayam de I phumjala le rami mayam te tina takwadi manung gi chingli pat thrak kak pa yaram to ma ale ai gi thamoi da tingnei nai na hai ram ba adum moina hai ne moi gi asoiba leite modu angang phau de tholak I ni masim atai ji dum tongna ba yawi tini moina ngon da haram je moi gi asoiba di kupsalaga chebari ngon to moina oina tainai haba moi gi mari marang kan to butai chingli na wi aina ka ubura haiba ayam pende Seva Club Sabal Tongbagi Vice President Sanasam Subhasandra na phongdorakpada mioiba moina solakpa narakpa matamda thawai hingnanaba kanbinaba hospital la layengba changnaribani adubu handak Rims Hospital la layengba changluba mioi kya siwak changoina puthorakpa haibasi yamna laibak thibani makhoi dogi manungda Sabal Tongbadagi chajingda yumpan kiba Ichan Manju su laibak thikre mag asi masa yam kanangang unabagi tamakta Rims pukatkibani adubu Dr. Singhi Chekshin dabadagi mahak laikhidre thawng asi akan momongda kandem tawi lamdamasta lairiba Siyasa Singh Lup Singh nasu asungba laibak thiba thawng asi matungda thoktana bachuma wail fangnana ba matoina hona minasi haina su Sovasandruna appeal tawki ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯖꯔꯀꯥꯟꯗꯩꯗ ꯗꯣꯛꯇꯔ ꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯔꯤꯝꯁꯀꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ hospital oiriba rims na singba hospital singda doctor singda masagi maranagi tongan ba clinic sing masa masagi mim da leiba diagnostic center singda tongan ba senda lambi oina ana layang satharo matungda rims ta supnagi maming khaktegi ana layang tauba makhagi magi makha thaba junior singda ado kandaida yamna mamutana khangba yodriba junior singda thado kandaida sumba patient singda awana tahanba thawai mangan bagi thong se masi miyamna kandem tawum thui sugumba thong sing se makata na lamdam sida poktana ba lamdam sigi miyamna na thingna ba masangi Mioiba mabundok khun mangamba haiba se tang magun namani haina kurai SCG MLA Laisang Them Susindro na phongdokre Nokfade Cultural Foundation amadi RK Films Imphal na kushamnaduna Nokfade gi kuntra mathoirak suba mapokumon thoram ngasi Jen Dance Academy da pangthokre Tharongi manung chana ireibagi ramdamgi damak thawaina pontha pi kraba thoba sing yauna Nokfade gi fampakta yauramba laikhidrawa artist 19 mafamda minute ani tumina leptuna awama phongdokhe Saknai Ragwan Nokfade gi artist mari dasu sol amadi citation piduni kai kumnaki
Thorong mari leina MLA El Susindro na hai Manipur asi picture of so afawa artist sing makal suna amadi marangkai na leiba lamdam amani Mapan lamdadi comedy ki artist sing asi sel yamna fangma ngamli adubo Manipur dadi senthok matik chana fangma ngamde Manipur ki artist sing asi Imphal East makal suna yam leiba maramna nokfadi amadi tongan ba artist sing yoiba institution amadi office sama thubada lam leiduna hangdokna bhotnaragani artist singna kunai gi damak loriba thodang asi miyam ne kai khumna fam thoi haiki kumon thoram aduga mari leinana laloi dabada lalon bahaiba nokfadi gi drama masu utki nokfadi gumba pithibhi purma adegi Manipur purma lohan bangambagi sakti ma leiram masi ayo di kwai ena la ko phamne ne haijin Mumbai ki production house da sumba comedian singna low pesa yam low san masumana akoi value oidana value leitana akoi decide khanba adu atop lamdam da natar Mumbai area ka po mani tasena ka no 40 artists di crore se ya pairani adu akoi su leijada ba khara da wo su sai da koi myam nuan ba se ayama thagam ngai oni adana no ko di Jai Kunthama do sura, ado hai nokadi ki preservation center di dakar. Akoi miro jile ngai da preserve tawba fazil thambiram ba tungda lapas na su yeng jawba ado magi lambi se yam dakar. Ado moi platform ko sebi ba se yam dakar. Ado akoi film di nusia ba artist den tawdra ba kai bana. Artist nusia di film do kar nusia di moi nam kai ko ka tawbi. Manipur Lenga ki Directorate of Environment and Climate Change ki Director Dr. T. Brajakumar ki meeting makhada Lenga ki school humudra mangada Mass Environmental Awareness Program mahudok ki bagi manung chenangasi Imphal Mayole Leiva Johnson Higher Secondary amati TZ Higher Secondary School da Nation First 875 campaign ki thoram sing pangthokrai Thoram sing adu mari leina Manipur Innovation Society ki President Tongbram Tej Kumar na hai Nation First 875 campaign ki manung chena Aikoi gi akoi bigi fibam luna na thamlaba matamdara masamo foba kunai masem khatuna lebak asi manglom na pukhatna na bhotna bada hogalakliba mairoi singna wakhal tahan batangai fade lenga ki school singda hauki batang kulhum doi de ki chatharakliba thoram asidang asi fawbada lenga ki school tara da awareness program sing mapum fa na pangthokre Imphal West District ki oina school kuntra khangatuna mai pakna chathana na bhotnari single use plastic yauna makhal ke age plastic ki lemhau khakna akoiba Gifibam da sokhaliba singi matang da mairoi sing da ningthi na khangan gani lakliba October gitang ani fawba da lenga ki school humudra mangarom da mapum fana awareness campaign sing pangthokna na ba pandam thamli haiki akoi be biyam je ngak chela si taru tana la si aduga akoi gi tung gi mirol da akoi aseng manungsit afaba le haw madu thamlam na ba aseng ba ising pithak na ba akoi angang sin mirol la kadu madu gi pandam da awareness campaign si akoi pangthok jabina tawri ba thaba si kana ba phangna mong da akoi tawi mayam na section da ba hai gadara tarai na lo ba hai gadara akoi gi disposable glass da akoi cha sa ba thak se masi am na phatta ba mo irame plastic si da asa po je hajel la kan da Masih aku yang thakjan geraga microplastic sina masih ni yang hene effect resina aku nupi sinda nupi yoiba lain atina mayam da masih da sohan bahai betare adana masih si aku ting hona ba hojik tegi hona aduga aku jin ganin da ba aku kanai mu oina ba Director of Environment Climate Change Government Manipur na mai thausil la packet direct Nation First at 75 campaign ki manung chana gram uday se varat uday ki matang da langmaidong gram panchayat langmaidong city block na sin rangkaksing district ki VNRGS ki building langmaidong da laiba community hall the workshop mama pangthokre district administration kaksing meeting makha da pangthokiba workshop adu da maroina social welfare Manipur State Power Distribution Company Limited MSPD Shell Manipur State Rural Livelihood Mission Agriculture masung Public Health Engineering Department singi makha da paikaliba scheme singi matang da miyam da wakhal tahana pandam thamki swasthya nari sasak parivar avian gi makha da kaksing district ki mafum kayada health camp sing pangthoke Journal Education Office ZDO kaksing na senduna kaksing makha high school da su uchara thaba ki thoram pangthoke loinana swasthya pagwada gi sargumoina ZDO kaksing na senduna ZDO kaksing office da su cleanliness drive su chathaki Deputy Commissioner Chandal Nasinduna Adi Karmayogi Avian gi matang na namit humni chathagadaba Blockmaster Trainers BMT ki training program ama DC office andal gi conference hall da ngasi hogdokhrei
Thormadu Mari Lena District Master Trainer da Saruk Yaruba Chandal Forest Division Chandal Range ki Range Officer ke Pawan Kumar Sharamana Hai Kibada Adi Karma Yogi Avian Mission ki matang da train Toruba Chandal District DMT Singna Amuk Block Master Trainer Sing da training Piraba Matungda BMT Singna Mu Village Master Trainer Sing da training Piduna Center na Tribal Welfare Program ki makada pitharakliba sentang sing grassroots level dagi hoduna mapum fana paikhat anaba pandamda district asi ki tongan ba department sing pun sinduna scheme sing mai pak na paikhat bangamna na bakhong tang asi paikhat pani Tribal Welfare Scheme moina laiba ma'am se mathak tagi aso sang mathak tagi tawga makhada scheme se provide tawrpani aduda makha yob matam sida more than span of 15 years hena sigi development thadara matam sida development je makhung yob bangam dabdagi bottom level lagi oina development purakna ba bottom up ti oina makha grassroots level lagi oina development lak pa ya na ba damakta asisida department mayam se pulap merge to salaga punjal laga every department ki scheme leiba mayam se pulap punjal laga village amagi every district wise the esi makhata na di launch to kani hai ado haibidi yearly oina village sock out to every district ki oina adu ki makhata na development lak na bani PWD amadi forest ki clearance amata yaudana angam mathau singna Imphal district ki lamlai AC ki manung chana leidiwa takhel thumbi ching temkhaiduna lambi semlamba du lep khibada ki takhel maika ki miyam kham thingna waba mayoknare lambi ase haukiba tha taruklong ki mamangdagi thumbi ching asi ninghairakpa matam adudagi mafum asida miyoi kharana matam adudagi mafum adu ki ching lambi semba horakhibane ching ninghairakpa madi ching kaktuna lambi semba sina maram oiraga hariba takhel maika ki khwaidagi maroiba lambi asida chatpa yadavana nong khajiktang tabaga mahiroi kya school chataba yaure Haujik so hairiba lambi asida gari chatpa yadabata natana khongna chatpada fauba mathaktagi nung tarakadra kiduna chatnadre hairi Hiramasi ki matangda Takhel Village Authority ki auditor Takhelambam Jiten Luang na phongtorakpada thumbi ching asida lambi semlakliba asi chahi helakle lambi semna topa mafam amadasu nung pek na ba honarakpa su laikre Masida Karigidamak Forest Department at Tumina Silivano Haina Yenglubada Yaitong Pamdong Basingi Kut Yaurambana Forest Department a Karisu Haibangam Dana Rambani Matamamada Yaitong Kamdong Basing na Marilay na Basing Nagi clearance Yaudana Tabak Suramba Hausik Lotion Mangam Dana Tamlamlay Marilay na Department ki Maikay di Gilambi Sem na process Tore Hirabasu Miyam na Matam Sang na Kudong Chat Mamayok na Bana Tangay Fadana Kunja Sing na Aray Basen Pamputok to na Lambi Sem Bahawbani Mari lainaba sing na sulambi asi mapumfa na sem na nabatabak paikhat piyo haiki mayamna ubiriba thumbi ching akoi ninghairiba phamasi chahi helaba tabak ni surije mafam jida suribje moi manipur gi yaitong khanoba MLA minister yauramba aduna maram moiraga moi forest na kaim haibang amjadreba hariba famje rija forest singba jaga neba ana rija forest jidi center gi makhada leibenina center gi clearance sama logbam thui habjidi pangraba innocent people loina leijaba takhenda leijaba khoibu khangeba ar manipur gi kariba MLA minister jingina moi gi power se lana sinarga hariba thabakse karita forest ki clearance yaugdabi PWD gi knowledge leitbida mogi power sinarga masi suram maneba loken MLA ju unaba sapna mita ma masamang na ju haiba hari ofam ja khoi gi power sinarga akoina lana toksalubani adu hojik to khoi power leitrakanda mafam je khoi loisan mangamamdre hare loisan mangamamdrabani na jugo chana thamamdramin leipak si pangdet ninghaire masigi awabasina lamdam si de pouba akoina victim je khoina weheure pra khoi gi punsi je sida depend torga leiba khoi je si thingjan birambai je akoi gi tasena khoi hatpa jamane ne saina thamjaninge khoi ofam je sidaida thabak subiriba MLA gi kangbu amadi MLA sina ko kitang thawai yawi ne CM to ju thabiyo ba moi dinga sibo office CM bo yogdriba sine ba khoi ne penjeri je Haukiba September 13 gi hauraduna October 2 fawa India pungmada pangthokadaba swasnari Sasak Parivar Thoram India ki Prime Minister Narendra Modi gi mapok numit thorang mari leinana Moirangi Community Health Center da pangthokre Thormadu da Moirang AC gi MLA Thongam Santi loinana MO in charge Sorojini CIC Moirang gi Senior Dr. K Romesh Dr. K SS Umananda amadi Moirang AC gi Assam basong ganwadi workers singna sarugyaki Thormadu da MLA Santi na phongdokibada masamo fabu khunayama lepakamo oinana ba Central Lengakna maroina nupiyoibi singda aihen meeting pidunanga sifawbulakle Lengak asna lebak asigi miyam da piriba kudong chaba sing loduna khunai ama lepak ma chawkhatpa purakpada mating ohilagani haiki India ki ningtam lalau kaya da British ki mayokta lantheng na kiba thauna faba fabi freedom fighter kaya gi wari ngasi sumirol asina ningsingnari pumnama asina maram oiraga English singani ni futareta India gi
Chama suba independent mapum farak pagaloina malem da kwaidigi magok tongma leipak ama oina na bapandam Viksit Bharat haiduna thamlei leipak asta leiriba miyam khuding na saruk yaduna hairiba pandam masi mai pakna na bahotna minarasi haiki Ministry of Health and Family Welfare, the Ministry of Women and Child Welfare Department, and is in a Punchilagana, Masiki program Siki Manu Zeto, Haidi Kaino and Haida. Naruina, Nupi, they are talking about Laina Sinja. Nupi the Lapo, Mayambo, after the problem go, Maduki of Tadeva, Masiki program, separate. Madam di Baris Sakani, Nupi Sinja, Jendava. हमारी बागी फैमिली को इजन का इजन दबा फैमिली को इरादा तब दरा भारत से पृथ्वी के तेज बातें की कहते हैं कुमार तो उसी दिन संबंध में बात भारत में कोई नहीं है ये वक्त वो भी दबा ऐसी की प्रोग्राम में पता नहीं स्वास्थ्य नारी सशक परिवार अभियान की मखादा पाइखटपा हक्सल की थबक थोरम सिंगी मनुंग चनंगसी PIC कवादा फ्री हेल्थ कैम्प मपांग थोक्रे Obstetrics and Gynecology Consultation, General Medicine, IOPD, ENT, OPD, Dermatology, OPD, NCD Service, Tuberculosis Services, amasung Oral Cancer Screening ki khudong chab sing health care madu da sarugya ki basing na fangan ki Family Planning Consultation, Immunization Services, Anemia Mukvarat Program, Adolescent Health Services, Elderly Care Service, Mental Health Consultation jupang thoki AM Tagil Khongbal, Lilong Sazing, Lamdeng Tagil Khongbal, Langol Ningthau dasu SNSPS Screening Camp pangthoki. Swasthya Nari Sasak Parivar Abhiyan ki makhada health camp amang asi Ayushman Arogya Mandir PIC Laimok Pokpamda pangthokre Nambol SC MLATS Vasanto Kumar ki meeting makhada pangthoki bathor maduda NCD screening, cancer screening, antenatal care, anemia screening amadi menstrual hygiene AV, PMJAY, Vandana Card Sava, Angang Singi RVSK screening, TV screening, immunization, AVDM, AVHA card generation, malaria, dengue test, amasung dental care ki kudong chabasing fangan ki. Swasthya Nari Sasak Parivar Abhiyan ki mari laina na health camp ama community health center na mall da sunga si pangthokre Tharmadu da tongan ba laina sing screening tawba ka loina na laing wagi kudong chaba fangan ki Tharmadu da sarug yakiba nambol SC ki MLAT Ace Vasanto Kumar na phongdo kibada nare khanglaklaba matam khakta da laing bagi hainabi ama leiriba asi thadok na mangzongna na laina leibra khangdokna na bahon asi masigi mathakta narakta na basu section thorang su lokhachi haiki DC Bisnupur Puzai Langbam na phongdo kibada ana laing da thazana da ba leirakliba sida medical fraternity ga miyang gi marakta fama mari thamba changi laing chathaba matam da patient ama sung mari leinaba mioi singda ningthina wakhal tahan bigida pani haiki की प्रोग्राम से यामना कोई ना सेंसिटिव कोई ना कितना के ना भाग तारगा प्रजा सिंह दसु कम मोई दसु फसना हाईबीबा मोई दसु इंटरफेस से फसना मत तो बम चंगे के गिरो तो मुझे ट्रस्ट डेफिसिट है बम या ले रे को सोसाइटी दा प्रजा सिंह दसु पब्लिक सिंह दसु डॉक्टर्स दा तम मोई दबा याबा ले डॉक्टर्स की साइड से जो किन अवा बा पटपगी फसना हाई हो दबदा वारो बसु यामना ले है तो की कोई डॉक्टर्स सिंह कोई मेडिकल फ्रेटर्निटी सिंह स्टाफ सिंह फसना ही ना Public relations से यामना भवामा चंगे प्रजा सिंह की खंगदबनी कोई ने कितन फसना ज्ञान दाना हाईबीबा मचंगी कोई ने कितन फसना लूना तोबीबा मचंगी अदु अर्गदी कोई ने फसना कोऑपरेशन पिरगनी अदु कोई प्रजा सिंह देसु कोई डॉक्टर्स को रिस्पेक्ट तोबीबा कोई डिग्निटी एंड इंटीग्रिटी रिस्पेक्ट तोबीबा यामना मरुनी ममा विजन की कोई लेबा हेल्थ से फसना यंगसन बिरदी कोई न फसना केयर तोबीदरा हेल्थ सेंटर से लाख मतमदा फसना अपने केयर तो बिलिंग इंशंजी तारबो ये तो लेरिबा प्रोग्राम की केनोसी मनुंगा खर सीरियस होइना प्रोग्राम लॉन्च तो रे है ना तो लाइव मीसिंग तो फसना अवेयरनेस लेरिबा सराउंडिंग एरिया सिंगसिदा अवेयरनेस पीरगा लाखदो यागनी लाबियु वेदना माइंड तो लाउ सतना मयामदा कोशंदना सिदा फसना सिगी प्रोग्राम सिगी सक्सेस एनसी Haukiba September 19 da Bisnupur District Nambol Savalai Kaida 33 Assam Rifles Sasatakiba ambush to Chenaba Mio Ema Manipur Police na Fagat Kibadu Committee on Tribal Unity na Manipur gi DGP pu Thagat Bafong Doraklei Thaudogadu ki Chapsava Thabak Lokhanana va Kotuna September Kungani Thuida Pung Humbudra Nithogi economic blockade Tauna Balautoki Adubu Mari Lena Valenga ki officials sing na Thabak Lokalakani Haina Thazaba Pirakpatagi numit adu economic blockade adu Handoki Ambush adu da Chenaba Mioi Lengak na Thabak Lokatuna Faravanina
ꯑꯞꯁꯄꯥ ꯑꯁꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯊꯝꯖꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯞꯁꯄꯥ ꯀꯨꯝꯕ ꯉꯥꯛꯂꯧ ꯑꯃ ꯊꯝꯗ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯅꯤꯡꯇꯝꯕ ꯇꯥꯂꯤꯕꯁꯤꯡ ꯑꯁꯤ ꯅꯝꯊꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯣꯇꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Hey fellas, we are on the verge. This event is not just about music, but a platform for us to perform together, and together we will transform ourselves into a better future. Peace out. Hey guys, we're Chasing Proxima, and we're back after a long break. We'll be going live this 28th of September, an event called Voices Not Vices, which will be held at Give Me More. So guys, turn up for the show. Let's all have some fun out there. Let's go. What's up? We are Dissident Blood, and we will be playing at Voices Not Vices on 28th of September on Give Me More, Langin. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯚꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯇ ꯅꯠꯇꯅ ꯑꯥꯔꯠꯁ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯣꯊꯔꯕ ꯚꯣꯏꯁꯦꯁ ꯀꯌꯥ ꯃꯐꯝꯒꯤ ꯃꯌꯥꯝꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯤꯟꯕ ꯏꯚꯦꯟ ꯑꯃ ꯑꯣꯏꯗꯣꯏꯅꯤ. Hello guys, we're Dead Soviet. ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯚꯣꯏꯁꯦꯁ ꯅꯣꯠ ꯚꯥꯏꯁꯦꯁ ꯍꯥꯏꯕ ꯏꯚꯦꯟ ꯑꯃ ꯁꯤꯟꯖꯒꯗꯧꯔꯤ ꯃꯐꯝꯗꯒꯤ ꯃꯦꯃꯣ ꯂꯥꯡꯖꯤꯡ. ꯍꯥꯏꯔꯤꯕ ꯏꯚꯦꯟ ꯑꯁꯤ it's not just a musical concert ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯂꯝꯖꯤꯡꯂꯨꯔꯕ ꯂꯥꯟꯅ ꯆꯠꯂꯨꯔꯕ ꯁꯣꯁꯥꯏꯇꯤꯁꯤꯅ ꯂꯥꯟꯅ ꯈꯨꯕꯝ ꯌꯦꯡꯗ ꯌꯦꯡꯕꯤꯔꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯣꯏꯒꯤꯁꯨ ꯄꯦꯟꯗꯕ ꯑꯋꯥꯕ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯎꯠꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯚꯣꯏꯁꯦꯁ ꯑꯃ ꯄꯨꯈꯠꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯂꯕ ꯏꯚꯦꯟ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯂꯩꯖꯔꯝꯒꯦ. See you there. Hello everyone. We are all together. We are performing on 28th September 2025 at the Molani Respected before it's wrong. So, what is not vices is a reminder that our strength lie in what we speak and stand for. Let's rise to the voice of truth. Together we choose expression, not destruction. Trust till death. Karmi F haina F ama nauna Manipurda launch tawjare. Outside tadi hanadagi oina leire. Adubu Manipurdadi ngasidagi launch tawba haujare. Karmi hariba F ase atopa servicing amanade pick up and drop tawba servicing dagi yamna top patongan ba ama khagni haibagi maramdi. Atopagi F ki service ti pick up and drop khag oi. Aduga akhoi Karmi hariba F sidadi isa na sponsor tawjabagi khudong chabasu Karmi F sida laigani. Sponsor amadi Captain Kamaina oigani haibadugi akupa marolgidamak makhada hapchariba number asida pau phawbiro. Karmi app asida fangiba vehicle sing adudi car, e-rickshaw, e-auto, bike asina chingba sing Karmi app asida service khudimak loina shuna fangani. Aduna mayamsu Karmi app asi Play Store dagi download tawshinbiro aduga iOS dagi shu adomgi number do register tawraga book tawshinbiro. Gari gi khudong chadaba leibasing adu Karmi app tagi gari book tawbiraga adomgi chatningba mafam khuding makta loina matam chana chatpa soidana yargani ai sasu hozik book tawshinjare chatlukige bye bye. Break matung mayam mutaram nokchari makhataba pau pizari. Manipur ki ngamkhai da leiba district ama oriba Chandal district tangasi district asigi police na lo kaina changsilakpa mitop khandokpa madi ILP ga bari leina ba che changsing pai da mioi sing khandokpa gi drive ama district asigi tongan ba mafam sing da chathakre. Chandal district headquarters ki manung chanba Chandal amadi chakpi karongda drive adu district asigi SP Dharmendra Kumar IPS na luchingduna chathaki. Drive adu da Aadhaar card pai da madi ILP ga mari leina ba che changsing pai da mioi sing Chandal police station da puduna makha na wahang bahong chathaki ari. Kupna wahang pahang torba matungda lo kaidana changlakpa mapal lamnagi thabak suba lakpa mioi sing magi contractor sing da khusinaki hari. Makhatana sing wa drive asi chathaki gani hainasu district police ki maikai dagi khangalakli.
Thasigi Tangkunda Film Forum Manipur Madi Thona Kaksingani Napuna Sinduna Pangtokiba Tarani Tuishuba Manifa Film Festival Award Ceremony Matangda Lamdamasigi Saisakpa AZ Maishnamna social media da Fazadabu Wahiwata Jinaduna post Tagat Lubaki Matangda Saisakpa Masamak Film Forum Manipur office the Laktuna Soikre Haina Singokre Lamfela Leva Film Forum Manipur office da Paumi Singa Unavada Saisakpa AZ Maishnam Nahai Festival Asigi Matangda Mahaki Facebook page Samadi WhatsApp status da Kumai Asibu Sililang Kiba Madi jury members Singda Nungai Roitabu Wahi Janakiba Adu Ngakpio Makatana Miam Nasu post Adu social media da Mukhana Lana Sandok Pigano Haike Amaromda Film Forum Manipur Amadi Punba Manipuri Matam Isai Kanglub Amiki Maikadiki Asing Matodok Sing Asi Makatana Toktana Bokon Aminasi Haike Artist Singbu Yokhat Papami Karingma Matanda social media Sing the Wakal Nungai Tabadaki post Tagat Payau Tabanate Maramaduna Yaribamaka social media Sinari Basinasu Wakal Fataraga post Tagat Pio Haike Isamak ki HMS Nam Facebook page amadi WhatsApp status ta ina khanthau dabadagi taabda nuai to ba di phajadaba ahen ba wahi wata khara pungdok chagre madugi damakta mayamna ngakpina ba haijari aina haijakhiba wahi sing aduda festival sinbiri ba amadi jury members sing thamoida nuai taba kyama phawba lerba su aina ngakpiu haina haijari amasung aigi personal WhatsApp status pu screenshot lauraga haitar mayamda mislead tawba yaba post makhatana sembidanaba yamda sunol najari akhoi artist singbu always time akhoi yokhat pa pamje aduga anoba artist singbu akhoi yokhana bhuna jagani aduga akhoi karimo matamda social media se soi hibadagi emotion da kaida kitang misuse tawbo khotpa yawbudo nate misum se akhoi amuhna repeat tawrokana ba akhoi artist mayam sing punna akhoi kona milasi aduga miyam na so akhoi subscriber henana ba akhoi mama asodmu ubada mathang viral chana na ba thabak se misi traditional moina chathabu wi ni ga soiba hanjan thabak ko je misi kunai sigi di pai bu hakte chana rakti aduna sigum thabak se koi tawdana ba hona milasi haina miyam da rum je boloin haje yamna nungaire ngasi se ese masnamna lamprong ge office ta lengpi rakuna mana Facebook account amati WhatsApp status ta hamki wa phom sing adu koi fill from ga ami su yawiri amagi news su yawiri punna koi si wakan taminare Gender friendly farm tools and implements Haiba Hiramda capacity building program ama Chandal district ki Khangsim Bele Stalaiba community hall ngasi pangthokre Thormadu Mari Lane agricultural engineering ki subject matter specialist Dr. Kangzam Sonamani na hai nupi singna lau singu ki thabak tawbada hena kudong chana na baka hena lum da baku sukulai sing shenna ba gitangai fadabalai nupi singna han da gi lerak baka hena rum baku sukulai sing shenna bana makoi ki thabak thoram singna kudong cha da bakaya mayok na han batana tana tungda sang solak pa ya ba gi oithokpalai nupi singna shenna bada nungai ka da baku sukulai kya ya awat palai bana kharif amadi rabi season matamda mana masing thana na bahot na bada pangal gi oiba thabakaya changli maramaduna nupi singa chana ga da ba lo singu gi kusukulai sing Putokpagi tangai fadabalai haiki. Federal Students Organization Kanglei Park Feso Imphal District Council ki Vice President Oirambi District asigi Fagnung Makhalai kai digi Laikram Nirmalana Kangaudana Laikidabada Mairo Loop asin awaba fongdurakle Feso ki Cherolamada Laikram Nirmalana Laikidabasi Loop asigi Choba Mangzabamani Maki Tawaina Lairam Lenda Ingna Chikna Lairunaba Tony Bagaloindana Imu Manungi awab dasu Saruk Yari Hari. Chayola Machumna Sathagadava Nation First at 75 campaign gi manung chana retail outlet amasung LPG distribution center singda Chathagadava cleanliness and safety awareness drive ngasi malom na leiva all depot ta hodokre Department of Consumers Affairs Food and Public Distribution gi meeting makhada Indian Oil Corporation Limited na sinduna pangtokkiba thorom aduda KFNPD gi secretary and kheda Department asima ki director ke Vono yauna Indian Oil Corporation Limited ki maru oiba thomi kya su saruk yake Nation First at 75 campaign gamari lane oil pump amadi LPG distribution center singda makoi ki akoi basing luna na thamba mathau tarakpana mafam singa sida amora kai leitana ba mari lane basing da kangan ke Mitei Maitai Tribe Union Women Wing Publicity Secretary Oirambi Langthawal Kunjamaya lekai digi Laimazam Sasi Chanu na tha si hauki batang kulum doida khangaudana leikidabada MMTU na awaba fongdurakle
Lubasigi Women Wing Convener TH Rupanjalina ngasi thadoraki cherol amada Laimazam Sachi Chanuna Laikidaba Sidangasi Awaba Fongdopagi Thoram Ama Luki Loshang the Pangtokuna Tomis in a minute and 2 minutes left to Nawaba Fongdopagaloina Igai Kum the Budki Mark the Laikidabasi Lub Asiki Natana Kunai Asiki Choba Mangzavani Laikidraviki Mungia Wab the So Saruk Yari Hari United Verse Honor Welfare Association Manipur Executive Member Loinana Mayang Imphal Road Motor Transport Cooperative Society Limited ki General Secretary Oiramba Sorokhaiba Manglemana Thasi ki Hokiba Tangkunda Laikidavri United Verse Honor Welfare Association ki Maiketi Awaba Fongdorakli Ngarang Association asina sindana mi famama pangtokna saruk yakiwa singna minute ani tumina leptuna awaba fongdokiba loinana mag da lawra mathodang singbu singthaki Hausia Muksanavaki Pauda District Sports Association Bisnupur Sindana Thasi ki Taramanga ki DSA Bisnupur ki Mini Stadium da Chathariva Ahan Mayumna Manau Sinaba Memorial First Division Football League Lisingani Kun Mangada BFA Nacho Mai Pakre DSA Bisnupur ki Makada Laiva Tongan Tongan Team Mapana Roof Anida Sarugatuna Chathariva Football League Asigi Asisana Kibatara Truk Suba League Meets da BFA Nacho Isok FC Isok Pupanzal Anisino da Maitiba PK BFA ki Maiketi Mai Pakpagi Panzal Aniadu A Prince Amadi Y Santos na Matang sina match ki Taranipan Amadi Humbudra Mapan Suba Mineta Panjul Amamam Chanki Chathariva First Division Football League Asigi Ahanba Semi-Final Match Oina Thasi ki Kunganipan Ginungthil Gipung Aniga Minute ni Fumanga Tabada UFC Bisnupur Amadi RFCC Kaino Ani Nasanagani Ani Suba Semi-Final Match Sana Loktak FC Loktak Project Amadi Taida Taubul Anina Thasi Kunmapan Ginungthil Gipung Aniga Minute ni Fumanga Tabada Sanaragani District Sports Association DSA Kakching Nasindra Association Asiki Playground the Thasi Kungani Toitiki Hauduna Chathariba Kunmathoirak Suba KSS Kishore Kumar Memorial First Division Football League Tournament Lisingani Kunmangada KYWAC Amadi WALYDA draw Oikray DSA Kakching Makada Leva Tongan Tongan Team Tramathoina Group Anida Sarugyatuna Chathariba League Asiki Asisana Kiba Group A Gi Ahum Suba League Matchta KYWAC Wavagai Amadi WALYDA Wavagai Anina Match Ki Apiba Matam Loiba Fawda Panjal Ani Anita Ki Hena Chanabangam Dana Match Adu draw Oiki Match Adu Gi Hanba half ki Sanava Hogalakpa Ikui Kuitana Match Ki Mapan Suba Minita WLYDA Gi Sanare A Salai Ngambana Panjulama Chanduna Mangzil Tharaga Chatki Adubu Ahanba half ki Apiba Matam Loiba Fawda KYWAC Gi Maikedi Yaifabana Nifumari Amadi Nifunipan Suba Minutsinda Panjal Amamam Chanduna WALYDA the Panjal Ani Amada Mangzil Tharaga Chatki Ani suba half kilo iramdai sarukta WALYDA gi sanore ambition na match ki marfu manga suba minute panjala machanduna match adu panjal ani ani da draw oihan kibani football league tournament ke mari suba league match da development youth association DYA elang khangpok pi amadi uyok chingya club UCC kakching team ani na haying nungthil pung ani ga minute ni fu manga tabada sanaragani Manipur Dahan Boina Thawal District Pangthok Liva District Olympic Games Lisingani Kun Mangagi ngasi nini chanba namitasu tongan ba masana singda thoi hen tanaki ngasi nini chanba namit ki Thawal Mela Ground Community Hall sanaki ba mukna masana ki kezi humpu manga makhama di mathaki da sanroi nipan puna sanroi taraga tarukta saruk yaki kezi humpu manga makhagi da UDF khangabok ki KA Johnson ahan ba masung YBC Heroki TS Rajesh na ani subataki masana asiki kezi humpu manga mathaki da MYC Heroki I Thomas na ahan maduga NYPC Thobal Ningombam ki NBDyanandan ani subataki Kairam Bikok Community Hall sanakiba volleyball mashana da KSA City Hero po set ahum sinoda lewa lamding na YDC bu set ahum amada KSA na LSGC bu set ahum amada amasung lewa lamding na ISDC bu set ahum amada thoike Zidkune da masana ki oina KG nifum mga gi women's category da martial arts training center Thobal gi Soren Sangbam Yaishen Bichanuna Ahanba Institute of Martial Arts Kanglaipak Yaripoki Sagol Sem Valentina Devi Nani Suba Islamic English Higher Secondary School gi Wangmayum Sumaya Amadi School Asigi Fundramayum Yashid Banu Anina Ahum Subataki Kezi Humpumanga Dagi Humbudra Fawgi Women's Category the Institute of Martial Arts Kanglaipak Yaripoki Laishram Gitanjali Devi na Ahanba Institution Asigi Priya Loitam na Anishuba Institute Asigi Sangay Mayum Tas Banu Amadi Islamic English Higher Secondary School gi Savana Anina Ahum Subatakre Athletics ki 100 meter women's category da Wayagi Bebishna Yumnam na Hanba
ISA gi KS Lanchenbi Devi nani subamadi Rudai Academy gi N Nidivana Devi na ahum subataki. Masana asigi 800 meter men's category da Isalilongi KS Zavid Hussein Ahanba Association asigi CS Faris nani subamadi Wiya Waithogi Yumnam Gopeshwar Maitain ahum subataki. Thasi Kundagi Kungamari Fauba Haryanagi Maduvan Napangthokiba Humudra Marirak Suba All India Police Wrestling Cluster Lisingani Kunmanga Kuntaru ki bodybuilding competition na saruk yakiba First Mr. Battalion Manipur Police Sports Club ki Constable P Nandajitna KZ Home Fugi Kanglupta gold medal laurakre. Manipur Police Sports Club ki games in charge Zamandar Bopendro NK Amadi Timko Zamandar Y Nilver meeting Makada bodybuilder Singi award apasing yang Shindura Puning Tawatke. Bodybuilder Singh Havildar L. Okendro na KZ Humbudra, Head Constable W. Kira na KZ Humbudra mga Havildar K. Arnold na KZ Marifu Amadi, Havildar NG Surchandra na KZ Marifu mga ki Kanglupta Sarugyaki. Manipur Amateur Karate Do Association Makagi Makada Ladiva ISKF Kanglay Sitorio Karate Do Manipur Pasoy Dozagi Karateka Masuoriva Soibang Monikana Music Art and Culture the Excellent Research Paper Award listing ni Kunmari Fanglakpada Manipur Amateur Karate Do Association Makagi Maike di Harau Nungaiba Fongdorakle Association asigi General Secretary Mutum Bangkim na Kudik Pido na Thadorkiba Chirolamada Uttar Pradesh ki Lucknow Dalaiva Vadkhandi Sanskriti Bidua Vidyalayada Thasi ki Taranipan Kun Faub the Pangthokiba Conference sa Haryana gi Rohtak Dalaiva Dayanand University ki Department of Maharsi ki Hanigi Din namasung head loina na conference adugi su director Professor Ravi Sharma Amadi Vadkhandi Sanskriti Vidyalaya Lucknow ki Registrar Dr. Srishti Dhan PCS Anina Soibang Monikana research tokiba paper ki title Nat Sankritan gi Meitei Shraddha Sri Manida Award adu kusinarkibani Karateka Masoiriba Monica Pasoy Part 1 da Leiva Soibam Ibom Chama di Soibam Ongbi RK Sanatombiani ki Machanupini. Sana Konung Utra Sanglen gi Vudo event gi Sanglenda Angom Ningthau Poireiton Pukramba Nongthonba Langjing Purel Panalakpa Singh Famnaiba Singh Panaroi Singh amadi Thangtagi Oza Singh na sarugyaduna Kwak Tanbaga Mangoy na pangthokpa Pana Yendam Nava Thoram Thangta Loishang Sana Konungda Angom Ningthogi Miding Makata ngasi pangthokre Thormasida Maikai Marigi Panaroi Singna Koksaduna Yendam Naki Ngasigi Yendam Nava Sidagi Khalaba Pana Koksaroi Singna Meragi Tarani Panba October Gitang Anida Pangthokadaba Kwak Tanba Numita Pana Koksanagani Ngasi Khankiba Pana Koksaroi Sing adudi Laifam Panagi Oina Khangembam Lakichan Khabam Panagi Oina Khundongbam Loyangan Bamaitei Ahalu Panagi Salam Sangit Singh amasung Naharu Panagi Ananta Kumar Longzamni. Aroy ba maroy ba pausing amo kana pizari. Article 371C asi nathairam laga handang Manipur lengak na lam Tang sa bulletin na solution chare Manipur miyang gi punsida khwaidagi hena maruoiba state asigi lepaka sige madi malemgi pausing gidamag SKTV News bu meeting tado na lebiyo. Karamchari.